Ngasigi tongan phone ki ba pause amadi social media dagi lokhajaba pausingi update pijari ahanbada maroi ba pau litan ge wathok chawthoraktuna tangkhol gi yum kunma thoi kuki na mai thadokre deputy cm losi dikhona cheer loduna mifam pangthokre akanba section thorang lokhatkre center na kuki joda ahenba autonomy piduna athubada yasinaba purakpagi phibamda leire Litan ge irang laksin naba lengang na akan batabak lokale haina Minister Govindas na phongdokre Arambai Tengol gi Luchingporel Korongan Bakhuman amadi PRO Robin Mangang Khwairakpam gi update single loinana Kuki Jo singna Imphal da lakpada asoi angam thoktanaba lengang na daita logani haina Chief Minister na phongdokre UPSC gi exam gi Manipuri optional paper gi wahang cheda maitei mayek yahonnaba MP Chana Jawbana taksinkhre Om Birla gi mathakta opposition na no confidence motion thagat lagani Unkhanariba Furup Anina Kongfam Handoknaba Lebaki Lo Ngaknaba Chief Minister na appeal tokre Lupa Lak Yankai compensation pinaba legend suit tharagani haina bijoina phongdorakli Imphal amasung Ukhrul gi akhanaba helicopter service haudoklagani UPSC yauna India gi exam khuding makta Manipuri gi wahang cheda maitei mayek soidana yahongadabani haina Milal gi maikei gi phongdorakli Lairik haiba mioi kaya thoraklabasu maribak majati nuksibagi wakhallondi nongmogi hantharakli haina hijam rosanna phongdokre Adomna Hojik Yengberiba channel asi Kanglei Pauthang YouTube channel ni channel asida iramdam amadi mapalamgi maru oiba pausingi update taba amadi yengba phangbigani channel asina pau upload tawrakpa matamda adomgi device ta notification uba phangbinaba amadi channel asibu pungning thogatbiba oina sungsoi soidana subscribe tawbiduna bell icon nambiu haijabagal loinana Hojik pausing amuk sandongna pijari haukiba thangja numike numidang kuki amasung tangkol naha kanglup anigi marakta khutongna duna tangkol ama asokapan nangkraba matung irang asi hena chawthoraktuna kuki singna tangkol gi yum kun matoi mai thadokre nakalani maki khunja sing saphagadaba mafam singda lanjenakre kuki khulai paiba singna nagagi yum mai thakibagi video footage viral oirabasu security personnel singna karisu tawduna yengduna leire haina lital gi tangkol khunja singna pendaba phongdokre panba yabadi lital da kuki amadi tangkol community anigi marakta ungkhannarakpadagi ukrul district Magistrate na litan da ngarang pung taretagi matam kaktana curfew thamjinkhre pawasina hai mai chakiba yumsing punna kunmari ni masigi manungda kunwa thoina tangkolgi oiraga ahumna kuki gi ni hairi oiraklaba phibam asida deputy chief minister Losi Diko yauna apunba mifam ama litan police station da pangthokre deputy chief minister Losi Diko na chair loduna pangthokiba mifam aduda tangkol nagalong tangkol chanaulong amasung Katho Katamnau Longi President Assam Rifles ki General Commanding Officer Ukhrul gi MLA BJP State ki Vice President Ukhrul gi Deputy Commissioner SDO SDC Ukhrul gi Additional SP amadi atai official sing saruk yakhi mifam aduna community animakta wakal taminaduna ingtapna lainaba khonaminaba haina yanaki mifam adugai matangda Deputy Chief Minister Losi Dikona phongdorakpada mifam adu mahi yanba mifam ama oikhi community animakta nungsi chanana ingtapna laiminaba pame mafam masida mahusagi ingtappa da hanjilaknaba angamba thakda honagani haiki hojikmaki oina ni phaba punbagi thabak leite adubu maral leiba singdi phagani haina phongdoki TNL gi president na phongdorakpada aikhoi shanti pame adubu lamgi mapu kanano haiba asidi mayek sengna khangadabani hainasu phongdoki Mathang chahida pangthokadoriba State Assembly Mikhal Mamangda Center na kuki joda ahenba autonomy piraga hojik chathariba peace deal asige warusin puraknabagi aroiba tangkak leire Indian Express na phongba pau amagi matung inna Chief Minister Y Khemchana lusingba anoba lengak asida kuki jogi MLA Nemcha Kipgen Deputy Chief Minister oina wasak lokhibaga loinana MLA sing LM Khokte amasung ngur sanu sanatena lengakta sogatpagi mayokta kuki jo miyamna kanna yaningdaba phongdokna rakliba chairak asida kuki su group amasung India government anigi marakta chathariba peace deal asike warosin puraknaba center na akan bathabak lokhale pawasina makataraduna hai Nagaland da maru oiba tribe Nepal na khundariba district tarukta ahenba autonomy haibadi Frontier Nagaland Territorial Authority pinabagi matangda Center Government amasung Eastern Nagaland People's Organization anigi marakta mamang saiholda sign tawnakiba aduga iroinana Kukizo peace deal asisu chap manana loisinnaba center na thabak lokhalakpani awangba thaki pawgi likhul amana phongdorakpagi matung ina center amasung Kukizo anigi marakta chathariba deal asi constitution gi article 371C amend tawba natraga hill tribe singda anoba autonomy piba ani asigi manungda yasinaba purakani ahenba authority piba haiba asidi legislative Hauraga administrative amasung financial power piduna masana administrator tawjabagi ayabani hariba asi Kukizo miyamna union territory ama semduna makoigi oiba tokhaiba lengak ama lehenba haiba adugi manungda kharadi chanba oidori security
Constitution ki Article 371C ki makada Manipur ki singi district singda ahenba autonomy financial amasung administrative ki sakti Hill Council na piri ENTA hariba asisu Article 371A gi makada Nagaland manungda Autonomous Council na lengakpagi ayaba pibani tawbatabu Article 371A da piriba sakti asimagti Article 371C da pide pawasina makataraduna nakal animak ki marakta negotiation tawnagadoriba asida State Assembly ki framework makada masana lengakjabagi provision yauri selthungi oina singi misinga Correspondent oibaga loinana geographical oina singi khudong chaba singsu mari leinagani hojik nakal ani gi marakta wari sanariba asida council gi jurisdiction makhada lam amasung job protection tawbagi sakti leiba amadi local custom da adumak sakti pibagi wafamsu yauri hari Ministry of Home Affairs dagi phangba paw amagi matung inna Manipur da autonomous district council asi sahi kayagi mamangdagi ningthina function tawdana lagli state ki budgetary allocation da mawong maril tadaba kaya laibana ADC kharadi thagi talap fawba piba ngamdana lairi haina su phongdorakli Lital da Kuki amasung tangkol community ani gi marakta irang thokliba asi mapung phana laksinduna mahausa gi phibam da purukna ba lengang da akan bathabak lokhatli haina Minister Govindas Konthok jamna phongdokre Thambal Changlen da Pawmising ka unabada Minister Govindas Konthok jamna matha ki wafam asi phongdokla duna mahakna makhata na hai Lital gi thawdo asi gi matang da Deputy Chief Minister Losi Dikho su mapam aduda chatuna nakalani gi marakta wari sanaraga warisin purukna ba thabak paikhatpa hore adubu thawdok asi tension oirakpa maramna makhata na pamdaba thawdok thok naba lengak na thabak lokhatle district asigi SP gasu paw phongna duna irang asi yamna thuna laksin naba khangan khre SP gi maikei dagi su athubada irang asi mapung phana laksin ba ngamlagani haibagi thajaba pirakle loinana ungkhanari ba kanglup ani gi miyoi singna su pungning phathaminasi haina Minister Govindas Konthok jamna appeal tawki union budget lising ani kuntaruk kuntaret ka mari lenana hangba wahang amagi pakhum piraduna Minister Govindas Konthok jamna hai India asi chawkhutpa lebak ama oinabagi chap chaba midyeng thamba inclusive oiba budget ni budget asina lebak asigi selthum gi phibam mapung phana phagatnaba lambi da chatpaga loinana middle class family singsu budget asina empower tawragani loinana lebak asina skill development da ahenba miyeng thamduna naha singda thabak phanganaba pandam thamli lebak asigi puthokwa polam sing hangat handuna isana isagi sijinaba konanaba loinana ahenba pothok sing export tawduna import hantahanba ngamlagani inupi singi thabak thoram singdasu mateng piduna social justice mapung phana phangangani amadi sector khudingmakta chawkhat handuna mangril thaba India ama soidana oiba ngamgani haibagi thajabasu Minister Govindas Konthok jamna phongdoki amaromda letal da thokliba thawdok asiga community gi ani gi marakta asoiba leinarabasu kauthoknaduna mahausa gum nungsi chanana leinabagi Chief Minister Yumnam Khemchana appeal tawkibani Makatarakpa pauda Arambai Tengolgi PRO Robin Mangang Khwairakpamda asumna haili Kuki singna kaidongnungda ingna singna leiba pamde kaino ama natraga karino ama tawraga irang leptana adum leihanba pami masi makhoigi demand separate administration adugi manung chanba agenda technique makal amani ngayaki thembana lebak asida shanti purakpa ngamoi matam chupagi oina iramdam asida ingna singna leiba lamdam ama oihange haiba taragadi chap manaba status ta maitei community bu schedule tribe piduna tribal state oina laukthokpa amadi narol da changsil lakhiba lamhen tu hen ba singbu NRC tawduna tanthokhiba asi natana atei means leite haikhibaga loinana migi thainagi lai khurumba dusu hojiki saraga hekta thagalakpa aikhoi asibu asuk yamna lemjadriba haipa sarisi karino kari chage haiduna koilau lauribano nasa hana kangla tombi lankhatpa ngambra yengu lao aduga lango yamna yeningdre tumina leyu haina sumna update piri Makatarakpa Arambai Tengolgi update ta Luchingpurel Koronganba Kumana asumna hairi political party amadi ngayaki da chatlogumsi tungi mirolgi damak khansi adunani NRC tawdaba yaroi illegal immigrant na laurise core issue da chatsi haina asumna update tawri Kuki jo community singi miyoi singna Imphal da lakpada asoi angam amata thokaloi khudingmak lengangna daita logani haina Chief Minister Yumnam Khemchana phongdokre National Highway 137A mayai lambi gi wahangbam laikai dagi wangoi phawba amadi sekmai jindagi kakching lamkai phawbagi lambi sembagi saruk singi flag off tawbagi thoramda Chief Minister Y Khemchana mathaki wafam asi phongdokhibane ngarang maktada Chief Minister Y Khemchana Thalon Kendra gi MLA Phungjangin Baltebu Gurugram da leiba Medanta Medicity Hospital da puduna
लायेंबा होख्रबने MLA Balde masamangna Chief Minister da ingtaba Manipur ama purakpada masangmaki maikaidagi mateng pangani hairamki hairi Manipur lengaki PWD na sinduna langthawal left makha lekai ground da pangthokiba flag off tawbagi thorom aduda Chief Minister Y Khemchana mayai lambi sem sabagi paikatliba thabak asi joint venture ne masi contractor mayam punduna project cost adudagi handuna thika thadaminanaba thabakni masi state asigi powari da ahanba oigani niyam chumna amadi quality maintain tawduna thabak surakani haibagi thajabasu Chief Minister na thamki thorom aduda Minister Govindas Konthokjam BJP Manipur Pradesh ki President A Sarda Minister Loken yauna MLA Kuntaret Romna Saruk Yaduna thorom adu pangthoki Union Public Service Commission UPSC na loba civil service exam singe Manipuri optional paper wahang cheda maite mayak yahon binaba Rajya Sabha gi MP ningthau laisem basana jawbana parliament ta taksin kre ngasi phomkiba parliament mifum gi 0 hour gi matamda UPSC na loba exam gi Manipuri optional paper gi wahang cheda Bengali mayak loinana maite mayak su yahon binaba wafam pukaladuna MP sana jawbana hai UPSC na loba civil services exam singda Manipuri bu optional subject ama oina lawriba candidate singna answer iba matamda Bengali mayak natraga maitai mayakta iba yahalli adumakpu Manipuri optional paper gi wahang cheda Bengali mayak khaktada namba Bengali script khangdaba candidate singdadi aduki matik khudong chadaba mayok na halle hojik oriba phibam asima kaukiba sahi kun rom asida Manipurda leiriba school college amadi university singda Bengali mayak ki mahuta maitai mayak na mapung phana sindokibadagini haiki MP Laisembana makhatana haibada state asigi mahiroi singna Bengali mayak makhatana tamkidabana ayamba Bengali mayak iba amadi paba ngamdre adumakpu UPSC na Bengali script khaktada wahangche namduna hairiba Manipuri candidate singda tangai fadana Bengali mayak padaba amadi khangdaba yadabagi phibamda laihalle masina mahiroi singda lolgi khudong chadaba mayokna hali maram asidagi Manipuri bu optional subject oina thajaningba candidate kayada ninganaba pokhalle atopa lol singi question paper singda mayak makhal kayada nambagumna Manipuri optional paper su Bengali amadi maitai mayekta nambada oithokloidabagi maram laite hariba question sing asi Bengali amadi maitai mayak animakta namba haiba asina lebak asida leiriba tongan tonganba phurup singi lol singbu chap manaba mityingda yengba haiba Indian Constitution gi chana kanglon sing adu ngakna chatpa amadi ikai khumnaba oigani amadi UPSC gi exam gi system dasu hena phagat hanba ngamgani haiba wafam thambaga loinana athuba matamda issue asigi matangda UPSC amadi mari lenaba authority singda pukhatuna chapchaba thabak lokhanaba MP sana jawbana taksinki Lok Sabha ki Speaker Om Birla ki mathakta opposition na no confidence motion thagat kadori lengak pairiba BJP na lusingba NDA amasung opposition ki marakta chaungna thajanadaba lairakpaga loinana speaker ki mathakta no confidence motion pukhatnaba thorang lokhalakpani haukiba sagolche numita prime minister na Lok Sabha da wangangnaba thorang tauki adubu opposition ki maigaidagi slogan lauduna akanba mawongda protest torokpadagi matam ngankhatna Lok Sabha ki mifam yaithoki Congress ki nupi MP kharana prime minister ki famfamda ikoi koina leplaga protest tauki play card paiduna protest taukiba matam aduda prime minister di masagi famfamda famlamdi mamang chayolda speaker Om Birla na Congress ki MP Rahul Gandhi bu ex army chief general MM Naravena na iba lairiki sarukhara pathoknabagi ayaba pikhide opposition ki thabak thoram singda ka hena atingba thamlakba maramna speaker ki mathakta thajadabagi motion pukhatnabagi phirap lorakpani hairi Lital gi thokdokta Chief Minister na nungnangba phongdokpaga loinana hojik ungkhatnariba phuruk anina khongpham handokna duna lebak asida chatnariba lo ngakna chatnaba Chief Minister Y Khemchana appeal tawkre Lital gi thokdokta soktuna hojik Rims Hospital da layengliba tangkol phuruk ki miyoi Sterling gi phibam Chief Minister na hakthengna chatuna yengsinkre yengsin khongsat aduda Kaksing Assembly constituency gi MLA Rameswar su saruk yakhi ayuk Rims da asokpagi phibam yengsiluraba tungda Y Khemchan social media da thagalakpa post Matahai, Lital the Tokiba Todokta Aso open Nanglaba Singidamak, Matok Taba medical support Pigani, Makoy Atuba Matamda Pagalapa Oresanu, Nakalani Gimarakta Wakantanaba, Watpadagi, Torokliba Irangadu, Hosiki Natamna, Laksin Bangamlakle, Matangasida Hining Libadi, Nakal Animaki, Confirm Handongna Duna, Lebakasi the Chana Riba Lo, Nakminasi, Loina Tandu Letaba Pibam Purutuna Nuksi Chanana, Mahok Sagum, Hingminasi, Hainasu Apil Torokli.
Local gi lofam munna bahona ragliba Manipur Horse Riding and Polo Association gi mathakta lupa lakh yangkhai compensation pi naba legal suit tharagani haina local gi advisor CS Bijoina phongdokre CS Bijoina Imphal gi lambel khunokda lamphel khunokda leiba mahaki yumda lup asigi member sing yauna pangthokiba pawgi mifamda makhata na haikibada English machamapun humphumanga dagi local gi member oina longmi singna dokhon togduna amadi lo uduna lakpa Ayush Hospital Lampelpat Water Supply Manakta Leba Lam Hector Spark Chawba Lobuk Asi Lisingam Chamapun Humudra Mangada Matamadugi Lengakda Lomi Singda Elot Tokraba Lamni Loinana Lam Asigi Original Patasu Lisingam Chamapan Marifutra Mapalda Pikibani Amasung Ngasi Pauba Lomi Singda Land Revenue da Lam Asigi Khazana Thiribani Masigi Chapchaba Kudam Changdam Amasung Documentation Singsu Loina Lay Lopum Asiga Hek Tainana Lairiba Manipur Horse Riding and Polo Association Gisu Lam Lairami Adubu Makogi Lam Asidi Lampel Water Body Sangatpada Loksin Krabani Housing Lokom Singi Pata Tariba Lam Asi Makoina Loksin Naba Semjin Sajinba Lamgi Pata Semduna Ahal Oiraba Lomi Sungbo Nongmai Sindon da Akiba Piduna Lam Munaba Honaduna Laide Manipur Horse Riding Polo Association na Lam Kopsin Naba Chataragliba Tongsing Asi Association gi President Oiriba Hawaibam Dilipna KSS Sikaba Kauba Amaga Sinam Bimol Kauba Amagana Kunek Oina Sizina Duna Chatarakpani Haraduna Hiramasida Sarkana Miyang Changbiu Haiki Manipur government na Imphal amasung Ukhrul gi oina akhanaba helicopter service haudoklagani hairi khudaki oina athuwa amadi ana ayek yawrakpa matamda miyamda chathok chasing gi khudongchaba pinabagi pandamda state government asina Imphal amasung Ukhrul gi oiba akhanaba helicopter service sing yamna athuwa matamda haudoklagani haina Anurag Bajpai additional chief secretary transport government of Manipur na thadorokpa chirol amana phongdorakli chirol asigi matung inna nongna haudogadoriba helicopter service asi tha asigi taradagi Imphal gi Ukhrul amasung Ukhrul-dagi Imphal mathang sayol yumsa kaisa haibadi tang 12 dana helicopter ani hariba road asida service laigani amadi special helicopter servicing asi hanana leptana pairiba helicopter servicing adugi mathaktani hari nongna service lahengadoriba helicopter servicing asida passenger sing minimum luggage pugadabani passenger amana pugadaba luggage asigi arumba asi kilogram 8 khaktamak oigani passenger singna booking ga mari lenaba flight schedule sing DC Ukhrul office da hangliba nodal officer dagi akupa morol loraba yaragani UPSC yauna India gi exam khudi makta Manipur gi wahang cheda maite me soidana yahon gadabani loinana exam sing asi gi form amadi question sing Manipuri lol irakpada sungsoi soidana maite mayek happy gadabani haina maite iol iek loina silol apunba lup milal kangleipangna phongdorakli milal na thadorok pachirol amada milal na ngasi fawba lol amadi mayek asibu mapung phana sakot hanaba honaduna lagri haukiba kumja lisingani mangada matamadugi lengakta taknaduna lakhibaga loinana akanba khongjang kaya milal amadi dasamna Sangsinduna lakraba matung kumsing lisingani mangagi me tara Nepalda Manipur lengaka yanaba puraktuna kumja lisingani Taruktagi lamdam asigi mahiloisang singda class 1 amasung 2 da maitei mayek tamba hauduna ngasidi master gi thak phawbo yogduna PhD tawnakre adubu laibak thibadi Manipur lengak amadi India lengak na lol amadi mayek chakhot hanaba akhanaba thorang amata ngasi phawba paikhalaktri amadi lokhalaktri masigi manung channa handak pangthokiba Central Teachers Eligibility Test gi form amadi question singda Manipuri lolbu Bengali mayek khak yahanduna maitai mayek haptaba haibasi laibak thibani masida khaluba maktada oza oirakadaba sing asi Manipuri subject taklakpa matamda maitai mayekta takadoribani loinana UPSC dasu maitai mayek yahandaba haibasi khwaidagi laibak thibani maram aduna athuba matamda India gi exam singda Manipuri question sing maitai mayek yahangadabani hariba sing asi mari leinaba singna masa masa gi lol amadi mayek chakhonanaba honabada namtharoidabani amaromda UPSC exam gi Manipuri optional paper gi wahangcheda maitai mayek yahanaba Rajya Sabha gi MP ningthau laisem basana jawbuna parliament pukhatkibabu milalgi maikeidagi thagatpa phongdorakli Mama mapa oibasingna machasingbu lairik haiba mi oinaba ka manungda phajinduna thamkibana lairik hairebasu lebak nuksibagi changdi watli haina Manipur Students Federation MSF ki president Hijam Rosanna phongdorakli mahiroi lup asina sinduna lamchangda leiba praja higher secondary school da pangthukiba kunsuba anniversary of aikhoi lairik ningthina tamsi haiba thoronga mari lenana wafam asi phongdokibani thorom aduda social scientist Dr. Dhanavi Laisram
Praja Higher Secondary School ki Principal Lamabam Sangita, Model Higher Secondary School ki Vice Principal T.H. Nandini, Kasamthong High School ki Headmaster Salam Sunita Amadi, MSF ki President Hizam Rosanna Athoiba, Mitunglen Singh Oiduna, Saruk Yaki. Makha tarakpa pauda editor kalam ki machang oiba sing lokhachari ahanbada awatpa minister ki post sing mention duna war footing da wathoki warusin puruknaba hono chaliba chahi lisingani kuntaruk ki February marida Manipur ki governor Ajay Kumar Bhalana Waikhem Chanbu Manipur ki anokba chief minister oina amadi deputy chief minister ani amadi cabinet minister ani puna minister manga wasak lokhiba numit mangani helaba phawba minister singna oigadaba portfolio sing yanthokpa ngamdana leiri loinana chief minister yauna punna Council of Minister Taranithoi Legadaba Asigi Manunda, Minister Manga Wasak Lokrabasu, Minister Taret ki post Hangduna Lady, Hangliba Minister Taret Amadi, Minister Singi Portfolio Sing, Atubo Matamda Yanthopang Hamdana, Lady Ba Asina, Lengaki Tabak Toram Singda Kumang Saksil Hanba, Ngamdana Lady Basi Labak Tibani, Hangduna Lady Ba Minister Taret ki post Atubada Menchinduna, Lengak Longi Tawai Kumang Saksinaba Honapam Tui, State Asida, Hokiba Sahil Singani Kulhumdoi, May Ahumdagi, Sin Kuki, Jo Narako Terrorist Singna, Landa Chataduna separate administration ki demand ki wathoki warusin, Sahi Ahum Mapung Fazilak Lava Pauba, Warusin Purakbak Ngamdana Lady, Masina Maram Oidaga, Miam ki Mahoksa ki Punsi Rolda Aki Akang Piba Natana, Misi Mina Topodagi Mui Kayagi Punsi, Kangutak Pikam Nakre, Mui Lising Humpu Henmana Lanzenaduna Awaba Kangli, Lalgi Saiting Nang Libat Lebak Asigi Miamna, Awas Saiting Mayokna Batan Natana, Chaukot Bagi Maikeda, Kumang Saksin Bagnamdabadagi, Sedmit Longi Pibamsu, Handingai Laitana Fatre, Miyangi Punsi, Hingna Asibaga Pankaknare, Chin Kuki Jo na Atamnana Maitegi Matakta, Landa Chataduna, Manipur gi Apunbagi Shaktam, Machetana Tugairaga Tokaibat Lengak, Separate Administration Natraga, Kuki Sing Kaktagi Oibat Lengak, Jalengam, Chemnaba, Pandamda, Landarakibadu, Maram Chadaba Oibadagi, India government nasu demand asi Sungpi Piroi Haibagi Pirep, Mangjona Lautokpa Laikre, Adubu, Lamhen to Helaba Singna, Levaki Matakta Labagumna. Makoigi Kongpam, Handoktana, Makoina Namna Kundaba, Singi Charuk Singda, Maite Miam Changmada, Atingba Piba the Natana, Changluba Muyoka, Faraga, Hatpa Amadi, Mapam Kangandana Mangan Kibagi, Tabak Sing Chataduna, Lagli, Masi the Natana, National Highway, the Primo Mangi, Atingba Sutamli, Sahi Hum Pazila Glaba, Watoki Cherakta, PR Tamlakiba Sahi Ama Pazila Kibaga Iroinana, PR Lotutuna, Waikem Chana Losingba Anova Lengak Semkre, India government, Anova popular government Semlakibagi, Maru Weriba, Watok Asigi Warriors in Pura. Tangdu Litaba, Sakotpagi Maikeda Kumang Saksinba Amadi, Kanglup Masil Gimarata Munariba Pumnabak Warasin Puratuna, Mahusagom Nuksinana Leminanabagi Pandam Dani, Pandam Asi Pangnaba, Popular Government Semduna, Waikem Chanbu CM Oiba Minister Manga Wasak Lokrabasu, Waliba Minister Gi Hangduna Lediba Postaret, Hamnaba Honabada, Matam Sangna Lobagi, Maram Kari Leibage, Anoba Popular Government, Semlakiba Asina Watok Asiki Warasin Pulagani Haina, Miyangi Mapamda, Tazaba Lerambadu, Tabaka Ontok war footing da thabak lokot pangamnaba awatpan minister singi posting khutlei thuna hapa amadi portfolio yanthokpa mathok tari awatpa minister singi post hapna ba khonabada matam changhan ba haibasi wathoki warosin amadi semgat sagat pagi maikeida thintha hanbagi maram oiragani popular government asigi thaugai pangbagi matam teli lakliba lisingani kuntaret ki angan basarukta general election pangthokadaba leibana lengak asigi matam asi chahi amarom asigi manungda election code of conduct ki matam khaidokraga tha kharakak asigi manungda miyamgi aningbasing thabakta onthokpa ngamgadoriba haiba achobo hang asini Makha tarakpa aroiba pau oina editor kalam gichu machang oiba aroiba pau da lital da curfew thamjin khiba lam munaba power uthoknabadagi irang tholakhibani Manipur da yamna ngallingai da naga natraga kuki haiba wahai asi leiramde matamge matuk inna apik pa phurupsing asi mapangal kanna lehanabagi pandamda naga gi lusingba khara amadi kuki gi lusingba kharana naga natraga kuki haibasi umbrella organization amamam oina semgat narakhi Manipur da hojik nagani hariba kanglupsing asi amaga lol phongnabasu natri saksa yuthak amasung natki param kayadasu khenabana pik thalli Major Naga Group Singda Tangkul, Mau, Maram, Paumai, Zeme, Rongmai, Liangmai, Anal, Maring, Sothe, Thangal, Monsang, Moyon, Tarau, Haibana Singba Purup Sing Asini, Kuki Haibasina Kona Semlakpa Umbrella Organization Amani, Masi Kanglup Aman Nate, Apik pa Kanglup Purup, Mayam Ama Punsilaga Semba Umbrella Organization Amani.
ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯒ꯭ꯔꯨꯞꯁꯤꯡꯗꯤ ꯊꯥꯗꯧ, ꯄꯥꯏꯇꯦ, ꯃꯥꯔ, ꯚꯥꯏꯐꯩ, ꯒꯥꯡꯇꯦ, ꯁꯤꯝꯇꯦ, ꯖꯧ, ꯀꯣꯝ, ꯑꯅꯥꯜ, ꯆꯤꯔꯨ, ꯈꯥꯔꯝ, ꯔꯥꯜꯇꯦ, ꯃꯤꯖꯣ, ꯂꯝꯀꯥꯡ, ꯃꯥꯇꯦ, ꯁꯤꯡꯁꯤꯠ, ꯇꯔꯥꯎ ꯍꯥꯏꯕꯁꯤꯡ ꯑꯁꯤ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯊꯥꯗꯧꯗꯤ ꯀꯨꯀꯤ ꯍꯥꯏꯕ ꯑꯝꯕ꯭ꯔꯦꯂꯥ ꯑꯁꯤꯗ ꯌꯥꯎꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯆꯔꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯅꯥꯜ, ꯆꯤꯔꯨ, ꯈꯥꯔꯝ, ꯂꯝꯀꯥꯡꯅꯆꯤꯡꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯁꯨ ꯀꯨꯀꯤ ꯅꯠꯇꯦ, ꯅꯥꯒꯥ ꯑꯣꯏꯅ ꯂꯩꯕ ꯊꯦꯡꯅꯩ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯀꯣꯝ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯁꯤꯁꯨ ꯅꯥꯒꯥꯗꯁꯨ ꯌꯥꯎꯗꯕ, ꯀꯨꯀꯤꯗꯁꯨ ꯌꯥꯎꯗꯕ ꯐꯨꯔꯨꯞꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯏ꯫ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯑꯥꯏꯃꯣꯜ ꯍꯥꯏꯕꯁꯤꯁꯨ ꯅꯥꯒꯥꯗ ꯌꯥꯎꯕ ꯈꯔ, ꯑꯗꯨꯒ ꯀꯨꯀꯤꯗ ꯇꯤꯟꯕ ꯈꯔ ꯑꯣꯏꯅ ꯂꯩꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯀꯨꯀꯤ ꯍꯥꯏꯕ ꯑꯝꯕ꯭ꯔꯦꯂꯥ ꯑꯁꯤꯗ ꯌꯥꯎꯗꯦ ꯍꯥꯏꯕ ꯀꯥꯡꯂꯨꯞ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯈꯤ꯫ ꯃꯤꯖꯣ, ꯖꯧ, ꯃꯥꯔ, ꯄꯥꯏꯇꯦ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤ ꯀꯨꯀꯤꯒꯤ ꯑꯝꯕ꯭ꯔꯦꯂꯥ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯕ ꯀꯥꯡꯂꯨꯞ ꯄꯨꯟꯁꯤ ꯍꯥꯏꯕꯗ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯆꯌꯦꯠꯅꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯄ ꯀꯨꯀꯤ ꯍꯥꯏꯕ ꯑꯄꯨꯟꯕ ꯀꯥꯡꯕꯨ ꯑꯁꯤꯗ ꯀꯅꯥ ꯀꯅꯥ ꯌꯥꯎꯔꯤꯕꯒꯦ, ꯀꯅꯥꯅ ꯌꯥꯎꯒꯗꯒꯦ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯤ ꯍꯥꯏꯕꯗ ꯂꯨꯅ ꯊꯣꯛꯂꯦ꯫ ꯃꯇꯝ ꯑꯃꯗ ꯃꯩꯇꯩꯁꯤꯡꯅ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯂꯤꯉꯩ, ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤ ꯄꯨꯟꯁꯤꯟꯅꯔꯝꯗꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯩꯇꯩꯁꯤꯡꯅ ꯇꯧꯅꯤꯡꯕꯗ ꯇꯧꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯩꯇꯩꯕꯨ ꯃꯈꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯂꯦꯝꯒꯤ ꯆꯥꯎꯈꯠꯂꯛꯄꯗ ꯃꯅꯤꯄꯨꯔꯁꯨ ꯌꯥꯎꯔꯛꯏ꯫ ꯑꯄꯨꯟꯕ ꯍꯥꯏꯕꯁꯤꯅ ꯄꯥꯡꯒꯜ ꯑꯣꯏ ꯍꯥꯏꯕ ꯈꯪꯅꯔꯛꯄꯅ ꯑꯄꯤꯛ ꯑꯄꯤꯛꯄ ꯐꯨꯔꯨꯞꯁꯤꯡ ꯌꯦꯛꯅꯕ ꯊꯦꯡꯅꯔꯝꯗꯥꯏꯗꯗꯤ ꯄꯨꯟꯁꯤꯟꯅꯔꯛꯏ꯫ ꯃꯁꯤꯗ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗ꯭ꯔꯤꯕ ꯍꯥꯏꯕꯕꯨ ꯃꯩꯇꯩ ꯈꯛꯇ ꯑꯣꯏꯅ ꯇꯧꯔꯤ꯫ ꯂꯥꯏꯅꯤꯡꯁꯨ ꯃꯥꯅ ꯃꯥꯅ ꯄꯥꯝꯕ ꯍꯥꯏꯕꯗꯤ ꯍꯤꯟꯗꯨ, ꯁꯅꯥꯃꯍꯤ, ꯈ꯭ꯔꯤꯁꯇꯥꯟ, ꯕꯨꯙꯤꯖꯝꯅꯆꯤꯡꯕ ꯆꯠꯅꯗꯨꯅ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯊꯕꯛ ꯇꯧꯔꯤ꯫ ꯄꯨꯟꯁꯤꯟꯕꯁꯨ ꯉꯝꯗ꯭ꯔꯤ꯫ ꯑꯄꯨꯟꯕꯒꯤ ꯋꯥꯔꯦꯞ ꯂꯩꯇꯦ꯫ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯍꯩꯇꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯔꯝ ꯃꯌꯥꯝ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯗ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯂꯕ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤ ꯍꯥꯏꯕꯁꯤꯅ ꯑꯀꯤꯕ ꯐꯥꯎꯔꯛꯇ꯭ꯔꯦ꯫ ꯁꯨꯞꯅꯇꯒꯤ ꯁ꯭ꯇꯦꯠ ꯑꯃꯗ ꯂꯩꯃꯤꯟꯅꯕꯒꯤ ꯊꯧꯒꯜꯂꯣꯟ ꯎꯕꯗꯨ ꯅꯠꯇꯅ ꯊꯥꯅꯨꯡꯗ ꯎꯪꯈꯠꯅꯔꯒ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯈꯔ ꯃꯈꯩ ꯏꯪꯊꯔꯒꯁꯨ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯕꯃꯛꯇꯤ ꯌꯥꯗ꯭ꯔꯤ꯫ ꯑꯗꯨꯒ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯃꯔꯛꯇꯁꯨ ꯊꯥꯅꯨꯡꯗ ꯎꯪꯈꯠꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ꯫ ꯃꯇꯝ ꯑꯃꯗ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯗꯨꯗ ꯃꯤꯑꯣꯏ 1,000 ꯍꯦꯟꯅ ꯁꯤꯈꯤꯕ, ꯈꯨꯜ ꯀꯌꯥ ꯑꯃ ꯃꯩ ꯊꯥꯅꯈꯤꯕꯗꯨ ꯇꯞꯅ ꯇꯞꯅ ꯀꯥꯎꯊꯣꯛꯅꯗꯨꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯌꯥꯁꯟꯅꯔꯒꯁꯨ ꯐꯨꯔꯨꯞ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯍꯟꯗꯛꯇꯗꯤ ꯌꯥꯝ ꯇꯣꯏꯅ ꯎꯪꯈꯠꯅꯔꯛꯂꯤ꯫ ꯎꯪꯈꯠꯅꯔꯛꯄꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯂꯝ ꯃꯨꯟꯅꯔꯛꯄꯗꯒꯤꯅꯤ꯫ ꯀꯨꯀꯤꯅ ꯀꯨꯀꯤꯒꯤ ꯂꯦꯟ, ꯍꯣꯝꯂꯦꯟꯒꯤ ꯋꯥꯈꯜꯂꯣꯟꯗ ꯉꯥꯎꯔꯒ ꯂꯩꯔꯤ, ꯑꯗꯨꯒ ꯅꯥꯒꯥꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯗꯒꯤ ꯂꯩꯖꯔꯛꯄ ꯂꯝꯈꯩꯗ ꯀꯨꯀꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯝꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯁꯣꯡ ꯐꯪꯒꯠꯂꯛꯂꯤ꯫ ꯀꯥꯡꯂꯨꯞ ꯑꯅꯤꯃꯛ ꯅꯣꯡꯃꯩ ꯄꯥꯏꯕ ꯒ꯭ꯔꯨꯞ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯑꯃꯅ ꯑꯃꯕꯨ ꯀꯤꯅꯗ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯖꯥꯂꯤꯌꯥꯡꯔꯣꯡ ꯐꯨꯔꯨꯞꯅ ꯈꯨꯟꯗꯥꯔꯤꯕ ꯂꯝꯈꯩ ꯃꯅꯨꯡꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨ ꯆꯪꯁꯤꯜꯂꯛꯂꯒ ꯃꯤꯒꯤ ꯈꯨꯜ ꯑꯗꯨꯗ ꯀꯨꯀꯤꯂꯦꯟ ꯍꯥꯏꯅ ꯊꯥꯖꯤꯜꯂꯝꯕ ꯑꯃꯗꯤ ꯋꯦꯇꯤꯡ ꯁꯦꯠ ꯊꯨꯒꯥꯏꯔꯝꯕꯒꯤ ꯊꯧꯗꯣꯛꯁꯤꯡꯁꯨ ꯊꯣꯛꯈꯤꯕ ꯂꯩ꯫ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯀꯤꯁꯤꯡꯅ ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔ ꯐꯥꯎꯅꯔꯝꯕ ꯖꯔꯃꯟ ꯇꯥꯏꯒꯔ ꯔꯣꯗ ꯅꯥꯒꯥꯁꯤꯡꯅ ꯊꯤꯡꯖꯤꯟꯗꯨꯅ ꯍꯧꯖꯤꯛ ꯊꯝꯂꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯤ꯫ ꯀꯨꯀꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯣ ꯁꯤ ꯗꯤꯈꯣ ꯂꯝꯕꯤ ꯑꯁꯤ ꯍꯥꯡꯗꯣꯛꯄꯤꯅꯕ ꯍꯥꯏꯖꯔꯛꯄꯗꯒꯤ ꯅꯥꯒꯥꯒꯤ ꯂꯨꯞ ꯀꯌꯥꯒ ꯃꯤꯅꯤꯁꯇꯔ ꯑꯁꯤꯒ ꯎꯅꯗꯨꯅ ꯂꯝꯕꯤ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩꯒꯤ ꯇꯥꯟꯐꯝ ꯑꯁꯤꯗ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯂꯤꯇꯥꯟ ꯁꯔꯩꯈꯣꯡꯗ ꯅꯧꯅ ꯏꯔꯥꯡ ꯊꯣꯛꯂꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯑꯃ ꯐꯥꯎꯕ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅꯕ ꯀꯥꯔꯐ꯭ꯌꯨ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯌꯨꯝꯀꯩ ꯃꯩ ꯊꯥꯅꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯂꯝ ꯋꯥꯍꯧꯗ ꯊꯪꯅꯅ ꯂꯩꯃꯤꯟꯅꯕ ꯅꯥꯒꯥꯒꯤ ꯃꯤꯑꯣꯏ ꯑꯃ ꯀꯨꯀꯤꯒꯤ ꯀꯥꯡꯕꯨ ꯈꯔꯅ ꯐꯨꯔꯛꯄꯗꯒꯤ ꯊꯤꯅ ꯁꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯡꯕꯨ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯎꯪꯈꯠꯅꯔꯛꯄꯅꯤ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗ KSO, ꯅꯥꯒꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯅ ꯂꯤꯇꯥꯟ ꯁꯔꯩꯈꯣꯡ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯅ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯏꯪꯊꯅ ꯂꯩꯃꯤꯟꯅꯅꯕ ꯑꯄꯤꯜ ꯇꯧꯈꯤ꯫ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯁꯨ ꯏꯆꯝ ꯆꯝꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯃꯆꯤꯟ ꯊꯛꯆꯤꯜꯂꯒ ꯐꯨꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯥꯡꯂꯨꯞ ꯅꯥꯏꯕ ꯔꯣꯝꯗ ꯄꯨꯊꯣꯛꯄꯤꯔꯛꯇꯅꯕ ꯑꯄꯤꯜꯁꯨ ꯇꯧꯅꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯀꯨꯀꯤꯁꯤꯡꯅ ꯅꯥꯒꯥꯁꯤꯡꯅꯁꯨ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯕꯛ ꯇꯧꯍꯟꯅꯤꯡꯉꯤ꯫ ꯃꯁꯥ ꯃꯁꯥꯒꯤ ꯐꯨꯔꯨꯞ ꯈꯛꯇꯪ ꯈꯟꯕ, ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯂꯝꯒꯤ ꯁꯔꯨꯛꯅꯤ ꯍꯥꯏꯕ ꯔꯣꯝ ꯈꯛꯇꯗ ꯊꯕꯛ ꯇꯧꯅꯔꯤꯕ ꯑꯁꯤ ꯆꯨꯝꯗꯦ꯫ ꯂꯝꯒꯤ ꯃꯄꯨꯗꯤ ꯒꯚꯔꯟꯃꯦꯟꯠꯅꯤ꯫ ꯃꯤꯆꯝ ꯃꯤꯌꯥꯝ ꯑꯩꯈꯣꯏꯒꯤꯗꯤ ꯇꯦꯛꯁ ꯊꯤꯔꯒ ꯂꯝꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯕꯅꯤ꯫ ꯃꯁꯤ ꯀꯨꯀꯤꯂꯦꯟ ꯅꯠꯇꯦ, ꯅꯥꯒꯥꯒꯤ ꯂꯝꯁꯨ ꯅꯠꯇꯦ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯌꯥꯝ ꯁꯦꯝꯒꯠꯅꯔꯒ ꯃꯄꯥꯡꯒꯜ ꯄꯨꯊꯣꯛꯅꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯇꯝ ꯁꯥꯡꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯂꯥꯛꯁꯤꯜꯂꯛꯇꯕꯗꯒꯤ ꯊꯣꯔꯛꯄꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯣ ꯆꯤꯡꯗꯁꯨ ꯆꯠꯅꯍꯟꯁꯤ꯫ ꯏꯔꯥꯡ ꯑꯁꯤ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯇꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯕꯤꯌꯨ꯫